Yaipure hoje akoigi Binance ki akoigi account jida yauriba dollar jingji kamai tawna akoina jik akoi Indian rupees da on ga tagi ase ajar ki amada akoi Binance account ji hangi ko se ji hangi sigi hangi account ji pro ni pro ji han bada akoi ken on thoni light on ni light on bagi da makta ada akoigi mobile jigi akoigi oi thangbagi kasingi kasinda mobile gi mathak thangbagi oi thamai kasinda Binance jekpagi hangapal ma jirum leije asitanam chalo jirum changjilani aru seita makada Binance Lite and leriko khoi makada yong Binance Lite jida thak tok chalo se Binance Lite okay Binance Lite lere adigi mu masagi dumaina mu Binance asigi account asigi akoigi habidi mobile jigi mathak thangbada yengo akoigi oi thangbagi kasinda akoigi lupa kurum doga thale ji urba asigi mathak sida hangapana question lerije Binance ki asitang namjalo to smai tholoni smai thol lere matungda akoigi mobile asigi akoigi khwai mathak thangbada akoigi sinamu jet thangbagi kasinda sakarama ji ji khangedana phone gi headphone akoigi headphone jawbagi ama lere arigi mu mathangda sakarama lerije sakar masa sida to sida thak namjalo smai namjalani currency notification preference and currency ji se thak namjalo to se da USD lere ko USD lere lorji hana USD thak namjalo aru se da INR Indian rupees thak namjalo Indian rupees aru se da setting thariji ki mathak da tejema lerije akoigi mobile gi mathak thambagi kasin gi da oirom da lerije asitak namjalo smai thor amuchu mu hanam amuchu nam smai tholani aru se da akoigi portfolio de namjalo ji se da tu ada tu 10 balance lupa kolum do tu 10 balance lupa kolum do lere ko to se da ye akoigi su pick up on da moi deposit tor ko se tu se deposit ngi stang ma ban gi tore ko se da deposit tang tare tore ari se da convert to bagi lere deposit to se deposit chi Indian rupees ten ko olje smaina Indian rupees to tho thamo aduga du ura dam ne dan ari se da mathang akoigi se da akoigi yamna leri akoigi Binance Pro sala matungda akoigi Binance ki matangda akoigi sinau jingna akoigi khangba mangbu yani ari smai lere matungda akoigi wallet salani wallet sala matungda smai lere ga ada exchange saiba Binance ki web 3 haibam leko web 3 daga sigi matanga di konai tarke web 3 jidimi gi akoigi to jesena akoigi kanone mining sungbam akoigi airdrop lobum niko sigi di matang tai ko na hair ke sin amane smai torogang sagi kana on modo exchange ta salani akoigi salani la ta salani se asagi akoi on boy to khangedna setting to chalo to seida setting to chalaga seda INR haba ma to sida INR USD am on ba am USD dagi mu INR am on ba smai wala kan da pasadu ura kadam ni sumatang tang yai pure